ai Jessami si am toina su lakong ngam dabani na ngasi laingai sida mayam na khwaidagi pamba pot khara aduga sidaida hoje ai ngatang uba kanda thamamiba preserve tawiramiba historical pot mayam say I really appreciate Japan War Museum sima sung soi na athu bada masima saradam director tourism is coming with me. I have already instructed to him to stay back and to see the area where the museum can be constructed immediately. SBI ki hangbama aduga ADC yam maru oibani maramdi border area ga oibani na yamna sauba phajaba thigino hujiki oina adu yumdang na Nagaland dei de khoi ni hende yade hen khoi langan da yade sawon da yade adu ADC ga additional SP ki office ka athuba matamda sigi war museum tharako se sigi roina na building ohum sidi yam thunu sarani simai mayamda ai thajaba pijerongge then higher secondary ki school buildings drakar lai haibasi LM block ki sariba residential school sida tamba yaragana yare shift away yaragana yare yadagana another 4 classroom ama hojik lai existing higher secondary ki sida saba haiba fight sureko very important nongin gi festival si hoi shiroi festival ama khoi Ukhrul gi tangkul singi ama chauna leire aduna nongin festival si yaragadi akhoi ki sangai festival da cherry blossom maugi pangthom badu sangai festival da yaholle adamai ta guna khoi nongin festival si ma preserve ta protect ba yam ma thok tai aduna nongin festival si mayam na yaragadi mathang gi sangai festival da yahon ba tokse badu ai mayam da gi ai corporation ni ge aduga nongin gi festival si se the part amoina adu di sangai festival si sida su part amoina dum function do go yar na please note it aduna atai di piraiba memorandum se koi cabinet ta karida kari do boya bage bodo Jessami praja singi yengaga ai phagada mong da dumai honorable minister Khasim Osum go tanar ga final ba sinjage hai bo wafong krese thamaga ai mayam khurum jari thank you jai hind